ꯃꯌꯥꯝ ꯄꯨꯟꯅ ꯐꯣꯟꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯌꯥꯝ Hey ma'am, ngayong video daw may amo darang nursery na po shilpi. So igi device to karni magda after 1 week from oil yada na laiba aduga igi mon yam ngayo dare. Adugi ngasi yam di ko din ni magda I kano daw bibani order daw bibani aduga igi ngasi da kuya laya ba. Aduga igi kung mari rom sure igi kita fong ba siya. Ado ay handa na laibani niya na hangin na ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯀꯨꯔꯤꯌꯔꯁꯦ ꯑꯁꯤꯗ ꯐꯣꯟꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯣ ꯍꯥꯡꯉꯒ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤꯁꯦ ꯁꯨꯟꯗꯔꯕꯣꯟ ꯀꯨꯔꯤꯌꯔ ꯁꯥꯔꯚꯤꯁꯇꯒꯤ ꯂꯥꯛꯄꯅꯦꯕ ꯀꯨꯔꯤꯌꯔ ꯁꯥꯔꯚꯤꯁꯀꯤ ꯃꯃꯤꯡ ꯑꯃꯅꯤ ꯁꯨꯟꯗꯔꯕꯣꯟ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯀꯨꯔꯤꯌꯔ ꯁꯥꯔꯚꯤꯁꯀꯤ ꯃꯃꯤꯡ ꯁꯨꯟꯗꯔꯕꯣꯟ ꯀꯨꯔꯤꯌꯔ ꯁꯥꯔꯚꯤꯁ ꯑꯗꯨꯒ ꯊꯥꯔꯛꯄꯁꯤꯅ ꯁꯥꯒꯣꯔ ꯁꯤꯡꯍꯣ ꯃꯥꯒꯩꯒꯤ ꯀꯩꯅꯣ ꯁꯥꯒꯩꯒꯤ ꯀꯀꯥꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯃꯤꯡꯒꯧꯗꯕꯨꯗꯤ ꯀꯀꯥ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯖꯨꯅꯤꯌꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ශꯤꯜꯄꯤꯒꯤ ꯃꯃꯤꯡꯗ ꯁ꯭ꯔꯤꯃꯪꯒꯣꯜꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯈꯨꯜꯂꯛ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯑꯗꯣ ꯀꯨꯔꯤꯌꯔ ꯁꯥꯔꯚꯤꯁ ꯂꯩꯇꯦ ꯑꯗꯨꯅ ꯁ꯭ꯔꯤꯃꯪꯒꯣꯜꯗ ꯑꯣꯏꯅ ꯂꯥꯛꯅ ꯂꯧꯕꯅꯤ ꯑꯗꯣ ꯁꯤꯒꯩꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯐꯣꯟ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯐꯣꯟꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯑꯃ ꯍꯥꯏꯖꯒꯦ ꯑꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯄꯣꯠ ꯍꯥꯏꯕꯗꯤ ꯌꯦꯂꯣ ꯄꯦꯀꯦꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯅꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯆꯥꯝꯃ ꯌꯥꯡꯈꯩꯃꯨꯛ ꯇꯥꯏ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯐꯣꯟꯁꯦ ꯊꯥꯔꯛꯄꯗꯤꯅ ꯆꯅꯤ ꯌꯥꯡꯈꯩꯃꯨꯛ ꯂꯧꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯣꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯇꯦꯛ ꯀꯤꯌꯥꯔ ꯇꯧꯅ ꯄꯨꯔꯛꯀꯗꯕ ꯄꯣꯠꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯌꯥꯝꯅ ꯃꯃꯜꯗꯣ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯄꯣꯠꯀꯤ ꯋꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯃꯜꯗꯣ ꯑꯗꯨꯝ ꯍꯦꯟꯕ ꯇꯥꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯌꯦꯂꯣ ꯄꯦꯀꯦꯠꯁꯤꯅ ꯑꯗꯨꯝ ꯐꯤ ꯀꯩ ꯀꯔꯥ ꯊꯥꯕ ꯈꯣꯠꯄ ꯄꯣꯠ ꯆꯩ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯣ ꯃꯌꯥꯝ ꯐꯣꯟꯁꯦ ꯍꯥꯟꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯤꯗꯨꯗꯤ ꯐꯣꯟꯁꯤꯕꯨꯗꯤ ꯑꯥꯗꯒꯤ ꯀꯩꯅꯣ ꯇꯧꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯈꯨꯠꯇ ꯂꯥꯛꯄꯗꯩꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯅꯤ ꯑꯍꯥꯟꯕ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯤꯁꯦ ꯃꯣꯏ ꯐꯖꯅ ꯆꯦꯛꯅ ꯄꯦꯀꯦꯇꯤꯡ ꯇꯧꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯂꯩꯕ ꯐꯣꯟꯁꯦ ꯋꯥꯟ ꯄ꯭ꯂꯁꯅꯦꯕ ꯅꯣꯠ C2 ꯑꯣ ꯑꯁꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯤꯗꯒꯤ ꯑꯦꯅꯤ ꯐꯣꯟꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯔꯁꯨ ꯑꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯥꯛ ꯇꯧꯔꯒ ꯌꯥꯅꯤ ꯑꯗꯣ ꯑꯁꯤ ꯐꯖꯅ ꯊꯝꯕ ꯇꯥꯏꯌꯦꯕ ꯁꯤꯅ ꯃꯣꯕꯥꯏꯜꯒꯤ ꯃꯣꯕꯥꯏꯜꯒꯤ ꯀꯚꯔ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗ ꯁꯣꯝꯗ ꯊꯝꯃꯒꯦ ꯑꯩꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯄꯤꯟ ꯁꯤꯒꯤ ꯏꯁꯇꯤꯀꯔ ꯁꯤꯗꯩꯁꯤꯗ ꯆꯦꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯗ ꯏꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯅꯣꯡꯃꯐꯥꯎ ꯄꯥꯔꯨꯗ ꯃꯌꯥꯝꯁꯤ ꯄꯥꯅꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯅ ꯃꯦꯃꯣ ꯁꯤꯗ ꯑꯣꯀꯦ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯋꯥꯎ ꯁꯤꯅ ꯃꯃꯥꯡ ꯁꯥꯏꯠ ꯁꯤꯅ ꯃꯅꯤꯡ ꯁꯥꯏꯠ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯡꯅ ꯌꯦꯡꯒꯦ ꯐꯣꯟꯁꯦ ꯐꯣꯟꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯕꯖꯦꯠꯀꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯇꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨ ꯌꯦꯡꯉꯒ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯥꯏꯅ ꯇꯥꯇꯣꯟꯒꯩꯒ ꯇꯥꯟꯅꯔꯒ ꯑꯁꯤꯁꯦ ꯆꯨꯁ ꯇꯧꯕꯅꯦꯕ ꯋꯥꯎ ꯐꯖꯔꯤꯅꯦ ꯁꯤꯁꯦ ꯃꯥꯅ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯒ꯭ꯂꯥꯁꯀꯤ ꯇꯦꯝꯄꯔꯁꯨ ꯁꯤꯜꯂꯦꯕ ꯑꯗꯨꯒ ꯃꯅꯤꯡꯁꯤꯅ ꯒ꯭ꯂꯥꯁ ꯋꯥꯎ ꯀꯗꯥꯏꯗꯅꯣ ꯅꯥꯜꯂꯦꯉꯣ ꯑꯗꯨꯗꯤ ꯑꯩ ꯑꯁꯤ ꯀꯚꯔꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯗ ꯑꯇꯩ ꯌꯥꯎꯗꯔꯦ ꯑꯗꯣ ꯁꯤ ꯁꯥꯏꯗꯇ ꯊꯝꯃꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯄ꯭ꯔꯣꯗꯛ ꯑꯃꯨꯛ ꯂꯥꯛꯏ ꯁꯤꯁꯦ ꯌꯦꯡꯁꯤ ꯑꯁꯤꯁꯦ ꯒꯦꯖꯦꯠꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯤꯡꯗ ꯅꯨꯡꯉꯥꯏꯅꯕ ꯏꯁꯇꯦꯟꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯇꯦꯟꯗꯨꯗꯤ ꯆꯥꯎꯕꯅꯤꯅ ꯃꯐꯝ ꯑꯃꯗ ꯊꯝꯃꯒ ꯇꯧꯕꯩꯅꯤꯅ ꯑꯗꯨꯒ ꯀꯥꯏꯗ ꯁꯨꯝ ꯀꯣꯏꯕ ꯆꯠꯄꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯤꯁꯦ ꯂꯩꯕꯅꯤ ꯌꯦꯡꯁꯤ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯒꯣꯔꯤꯂꯥ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯃꯈꯜꯒꯤ ꯂꯩꯌꯦꯕ ꯁ꯭ꯃꯣꯜ ꯃꯤꯗꯤꯌꯝ ꯑꯦꯟ ꯂꯥꯔꯖ ꯑꯗꯨꯒ ꯃꯤꯗꯤꯌꯝꯗꯣ ꯑꯩ ꯊꯤꯕꯅꯦꯕ ꯃꯤꯗꯤꯌꯝꯗꯣ ꯐꯪꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯐꯪꯗꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯩ ꯍꯥꯏꯅ ꯑꯗꯨꯝ ꯁ꯭ꯃꯣꯜꯁꯦ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯊꯛꯇ ꯀꯦꯃꯦꯔꯥ ꯐꯥꯅꯕꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄꯅꯦ ꯁꯤꯅ ꯇꯣꯉꯥꯟꯅ ꯂꯩꯔꯛꯄꯅꯦ ꯁꯤꯅ ꯇꯣꯉꯥꯟꯅ
ꯑꯗꯣ ꯁꯤꯃꯨꯛ ꯍꯥꯡꯗꯣꯛꯅ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯌꯥ ꯁꯤ ꯀꯦꯃꯦꯔꯥ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯎꯗ꯭ꯔꯤꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕꯗꯗꯤ ꯆꯦꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯆꯤꯡꯕꯤꯗꯨꯅꯦ ꯍꯥꯏꯕ ꯎꯔꯤꯗꯣ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯆꯥꯎꯕ ꯄꯤꯛꯄ ꯌꯥꯕꯩ ꯃꯑꯣꯡꯗꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯃꯣꯕꯥꯏꯜ ꯆꯥꯎꯔꯁꯨ ꯄꯤꯛꯑꯁꯨ ꯑꯗꯨꯝ ꯑꯁꯤꯈꯩꯁꯤꯗ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯒꯩꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯕꯤꯗ ꯆꯠꯄꯗꯁꯨ ꯁꯨꯃꯥꯏꯅ ꯐꯣꯟꯗꯣ ꯁꯨꯃꯥꯏꯅ ꯄꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯄꯥꯏꯔꯗꯤ ꯈꯤꯇꯪ ꯁꯦꯐꯇꯤꯗꯣ ꯍꯦꯜꯂꯦꯅ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯁꯦ ꯌꯨꯁ ꯇꯧꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯄꯤꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯑꯆꯧꯕꯗꯣ ꯄꯥꯝꯃꯛꯄ ꯑꯗꯣ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯗꯤꯚꯥꯏꯁꯇꯨꯒꯗꯤ ꯍꯟꯗꯛꯀꯤ ꯗꯤꯚꯥꯏꯁ ꯍꯥꯏꯕꯗꯤ ꯀꯦꯃꯦꯔꯥꯁꯦ ꯍꯥꯟꯅꯒꯤꯗꯨꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯈꯤꯇꯪ ꯐꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯐꯖꯔꯅꯤ ꯑꯗꯨꯒ ꯁꯤꯅꯔꯤꯁꯨ ꯃꯌꯥꯝ ꯐꯖ ꯐꯖꯕ ꯎꯠꯄ ꯉꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯐꯖ ꯐꯖꯕ ꯚꯤꯗꯤꯑꯣ ꯃꯊꯪ ꯃꯊꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯐꯖꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯅꯣꯏ ꯅꯣꯏ ꯃꯑꯣꯡ ꯃꯆꯥꯅꯤꯅ ꯍꯌꯦꯡ ꯀꯣꯏ ꯆꯠ ꯐꯪꯒꯅꯤ ꯍꯔꯥꯎꯏ ꯑꯗꯣ ꯍꯔꯥꯎꯏ ꯅꯪ ꯐ꯭ꯂꯦꯠ ꯀꯥꯎꯔꯤꯕ